ꯅꯨꯡꯁꯤꯁꯦ ꯅꯨꯡꯁꯤꯕꯒꯤꯗꯃꯛꯅꯤ ꯅꯨꯡꯁꯤꯕ ꯌꯥꯎꯗ꯭ꯔꯕ ꯑꯔꯦꯝꯕ ꯃꯄꯣꯛꯅꯤ ꯀꯥꯏꯅꯅꯤꯡꯗꯕꯅ ꯑꯩꯒꯤ ꯋꯥꯔꯤꯞꯅꯤ ꯁꯤ ꯆꯟꯅꯦ ꯑꯩꯈꯣꯏ ꯏꯅꯦ ꯀꯧꯔꯦ ꯁꯤ ꯃꯥꯃꯣꯁꯤꯒꯤ ꯏꯅꯦꯅꯤ ꯁꯤꯁꯦ ꯏꯅꯦ ꯑꯩꯅ ꯏꯅꯦ ꯀꯧꯕꯅꯦ ꯍꯥꯏꯗꯤ ꯇꯥꯛꯄꯨ ꯑꯃꯇ ꯑꯣꯏꯅ ꯂꯩꯔꯝꯃꯦ ꯑꯗꯨꯅ ꯀꯦꯀꯨꯔꯥꯅ ꯑꯣꯊꯣꯛꯄꯤꯔꯦ ꯈꯪꯗꯦ ꯀꯧꯔꯤꯅꯦꯕ ꯑꯁꯤꯒꯁꯦ ꯏꯁꯤꯡ ꯃꯇꯅ ꯁꯣꯔꯣꯛꯀꯁꯦ ꯍꯦꯛꯇ ꯈ꯭ꯋꯥꯡꯗ ꯊꯋꯥꯟ ꯌꯧ ꯆꯠꯂꯝꯃꯤꯕ ꯉꯛꯁꯝꯒ ꯌꯧꯔꯝꯃꯤꯁꯦ ꯑꯗꯩ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯂꯩꯔꯤꯁꯦ ꯌꯥꯝꯅ ꯈꯨꯗꯣꯡ ꯆꯥꯗꯅ ꯌꯥꯝ ꯋꯥꯅ ꯑꯩꯈꯣꯏ ꯂꯦꯜꯂꯛꯏꯑꯕ ꯃꯇꯝ ꯁꯥꯡꯅ ꯑꯗꯨꯅ ꯍꯧꯖꯤꯛ ꯈꯤꯇꯪ ꯏꯁꯤꯡꯁꯦ ꯂꯥꯛꯇ꯭ꯔꯦ ꯐꯔꯦ ꯍꯧꯖꯤꯛ ꯍꯅꯨꯃꯥꯟ ꯃꯟꯗꯤꯔ ꯁꯣꯝꯗ ꯆꯪꯉꯧꯗ ꯊꯣꯡꯁꯦ ꯍꯥꯟꯅ ꯁꯨꯃꯥꯏꯅ ꯂꯩꯔꯝꯗꯦꯀꯣ ꯍꯅꯨꯃꯥꯟ ꯃꯟꯗꯤꯔꯗ ꯊꯣꯡ ꯂꯩꯔꯝꯗꯦ ꯊꯣꯡ ꯍꯥꯏꯗꯤ ꯎꯔꯣꯛ ꯊꯣꯡꯗꯧꯅ ꯃꯆꯥ ꯄꯤꯁꯛ ꯑꯃꯈꯛ ꯂꯩꯔꯝꯃꯤ ꯎꯔꯣꯛ ꯊꯣꯡꯗꯣ ꯂꯧꯊꯣꯛꯈ꯭ꯔꯕꯒꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯐꯣꯛꯅ ꯁꯥꯕ ꯊꯣꯡ ꯑꯃ ꯇꯧꯔꯝꯃꯤ ꯑꯗ ꯌꯥꯝ ꯀꯨꯏꯅ ꯃꯗꯨꯁꯨ ꯂꯩꯔꯝꯃꯤ ꯑꯗꯣ ꯑꯗꯨꯅꯤ ꯑꯩꯈꯣꯏ ꯀꯒ꯭ꯔꯥꯅꯧꯒ ꯌꯥꯝꯅ ꯍꯥꯏꯗꯤ ꯂꯝꯒꯁꯦ 12,000-13,000 ꯂꯧꯍꯧꯅ ꯂꯩꯍꯧꯕ ꯑꯃꯇꯅꯤ ꯍꯧꯖꯤꯛꯇꯤ ꯄꯨꯔꯥ ꯀꯩꯅꯣ ꯍꯧꯖꯤꯛꯇꯤ ꯀꯔꯣꯔꯒꯤ ꯃꯊꯛꯅꯤ ꯀꯔꯣꯔꯅ ꯐꯪꯗ꯭ꯔꯦ ꯍꯧꯖꯤꯛ ꯃꯦꯟ ꯑꯃꯨꯖꯥꯃꯩ ꯂꯝꯁꯦ ꯑꯩꯅ ꯄꯤꯔꯤꯃꯦꯁꯦ ꯕꯤꯄꯤꯟ ꯍꯣꯏ ꯂꯩꯕꯗꯣ ꯑꯗꯨꯅ 70,000 ꯀꯌꯥ ꯍꯣꯡꯅ ꯂꯧꯈ꯭ꯔꯅꯣ ꯃꯇꯝꯗꯨꯒ ꯑꯩꯁꯦ ꯑꯗꯨ ꯃꯨꯅꯤꯌꯥꯔꯣꯒ ꯂꯧꯔꯤꯁꯦ 15,000ꯅ ꯂꯧꯍꯧꯔꯤ ꯂꯧꯕ ꯌꯥꯗꯦ 15,000ꯁꯨ ꯄꯤꯕ ꯌꯥꯗꯦ ꯑꯗꯨꯒ ꯂꯧꯍꯧꯔꯤꯅꯤ ꯑꯗꯩ ꯁꯣꯟꯖꯤ ꯂꯣꯏ ꯂꯩꯔꯤꯒꯁꯦ ꯑꯩ ꯄꯩꯁꯥ ꯃꯃꯤꯡꯗꯤ ꯍꯥꯏꯔꯣ ꯌꯥꯝ ꯍꯣꯡꯅ ꯂꯧꯍꯧꯕꯅꯦꯕ ꯃꯄꯥꯅ ꯍꯥꯏ ꯑꯩꯉꯣꯟꯗ ꯈꯥꯏꯕꯣꯝ ꯂꯧꯖꯈ꯭ꯔꯣ ꯑꯗꯣ ꯃꯥꯏ ꯂꯝ ꯌꯨꯝꯐꯝ ꯈꯤꯇꯪ ꯂꯩꯕꯗꯨꯕꯨ ꯈꯥꯏꯕꯣꯝ ꯂꯧꯖꯈ꯭ꯔꯣ ꯍꯥꯏꯔꯤꯅꯦ ꯑꯗꯨ ꯌꯧꯅ ꯑꯩꯈꯣꯏꯁꯦ ꯈꯨꯗꯣꯡ ꯆꯥꯗꯅ ꯃꯐꯝꯗ ꯑꯩꯈꯣꯏꯒꯤ ꯌꯨꯝꯐꯝꯁꯦ ꯂꯩꯇ꯭ꯔꯤꯑꯕ ꯂꯩꯇꯕ ꯃꯥꯅꯦ ꯑꯁꯤꯒꯤ ꯗꯨꯀꯥꯟ ꯐꯝꯕꯁꯦ ꯗꯨꯀꯥꯟ ꯐꯝꯕ ꯏꯃꯨꯡꯁꯦ ꯃꯣꯏ ꯌꯨꯝꯐꯝꯁꯤꯅꯦꯕ ꯑꯩꯈꯣꯏꯅ ꯑꯍꯥꯟꯕ ꯂꯧꯖꯕꯁꯦ ꯑꯗꯣ ꯂꯧꯔꯕꯩ ꯃꯇꯨꯡꯗ ꯄꯩꯁꯥꯒꯁꯦ ꯊꯤꯖꯤꯟꯈꯔꯦ ꯊꯤꯖꯤꯜꯂ ꯃꯇꯨꯡꯗ ꯃꯣꯏ ꯃꯅꯨꯡꯗ ꯈꯔ ꯅꯨꯡꯉꯥꯏꯅꯗꯕ ꯌꯥꯎꯔ ꯃꯥꯅꯦꯕ ꯑꯗꯨꯒꯤ ꯃꯈꯥꯗꯒꯤꯗꯤ ꯃꯣꯏ ꯄꯤꯅꯤꯡꯗꯕꯩ ꯃꯑꯣꯡ ꯑꯃ ꯇꯧꯕꯗꯒꯤ ꯄꯩꯁꯥꯁꯦ ꯈꯔ ꯈꯔ ꯇꯧꯅ ꯂꯣꯏ ꯍꯟꯗꯣꯔꯛꯑꯦꯕ ꯍꯟꯗꯣꯔꯛꯄꯗꯒꯤ ꯑꯁꯤꯅ ꯂꯧꯈꯤꯕꯅꯤ ꯑꯗꯨꯁꯨꯅꯦ ꯄꯩꯁꯥ ꯈꯔ ꯄꯤꯔꯒꯅꯦ ꯑꯗꯨꯝ ꯂꯣꯏꯁꯟꯈꯔꯦ ꯅꯨꯡꯗꯥꯡꯗ ꯂꯥꯛꯑꯒ ꯃꯅꯤ ꯍꯥꯏꯗꯨꯅ ꯐꯨꯕ ꯍꯦꯛ ꯂꯥꯛꯑ ꯑꯗꯨ ꯍꯧꯖꯤꯛꯇꯤ ꯌꯨꯝ ꯀꯌꯥ ꯁꯨꯔꯦ ꯁꯤꯒ ꯇꯣꯇꯦꯜꯅꯦ ꯌꯨꯝꯅ ꯁꯤꯒ ꯄꯨꯟꯅꯃꯛ ꯂꯩꯕ ꯌꯨꯝ ꯆꯥꯛ ꯈꯪꯗꯦ ꯌꯨꯝ 10ꯃꯨꯛꯀꯤ 13-14 ꯂꯩꯔꯝꯒꯅꯤ 18 ꯃꯦꯝꯕꯔꯁ ꯌꯥꯎꯕ ꯈꯨꯟ ꯑꯣꯏꯌꯦꯕ ꯑꯗꯨꯅ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝ ꯑꯆꯧꯕ ꯈꯨꯟ ꯃꯥꯟꯗꯣꯛꯄꯁꯦ ꯑꯗꯨ ꯄꯩꯁꯥꯒ ꯑꯝꯇ ꯄꯤꯗꯅ ꯂꯧꯍꯧꯔꯤꯅꯤ ꯃꯅꯤ ꯍꯥꯏꯗꯨꯅ ꯄꯤꯔꯝꯃꯤ ꯃꯥꯇ꯭ꯔ ꯂꯨꯄꯥ 2,000 ꯈꯛ ꯄꯤꯈꯤ ꯀꯩ ꯗꯥꯁ ꯑꯃꯅ ꯗꯣꯅꯦꯁꯟ ꯇꯧꯔꯝꯃꯤ ꯍꯥꯏꯗ꯭ꯔꯥꯅꯦ ꯑꯁꯥꯃꯤꯁꯅꯤ ꯑꯩꯈꯣꯏ ꯃꯅꯤꯅꯅꯦ ꯑꯁꯥꯃꯤꯁꯅꯤ ꯗꯣꯅꯦꯁꯟ ꯇꯧꯕꯗꯣ ꯃꯥꯁꯦ ꯑꯗꯨꯒꯗꯣ ꯄꯤꯔ ꯑꯗꯨꯝ ꯂꯧꯕꯅꯤ ꯑꯗꯒꯤꯗꯤ ꯑꯩꯈꯣꯏ ꯕꯦꯔꯥ ꯌꯥꯝꯅ ꯈꯥꯈ꯭ꯔꯦ ꯕꯦꯔꯥ ꯈꯥꯕꯗ ꯑꯩꯈꯣꯏ ꯄꯩꯁꯥ ꯌꯥꯝ ꯂꯣꯏꯈ꯭ꯔꯦ ꯑꯗꯨꯅ ꯅꯪ ꯂꯨꯄꯥ 2,000 ꯈꯛꯇꯪꯒꯤ ꯃꯣꯏ ꯈꯨꯟꯅ ꯍꯟꯖꯤꯟꯕ 2,200 ꯍꯟꯖꯤꯜꯂꯒ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯃꯥꯟꯗꯣꯛꯀꯤ ꯂꯝ ꯂꯧꯍꯧꯕꯅꯤ ꯄꯩꯁꯥꯒ ꯑꯝꯇ ꯄꯤꯗꯅ ꯑꯗꯨꯝ ꯂꯧꯍꯧꯕꯅꯤ ꯐ꯭ꯔꯤꯗ ꯃꯤꯅ ꯗꯥꯟ ꯇꯧꯔꯛꯄ ꯍꯥꯏꯗꯣ ꯑꯗꯒꯤ ꯂꯝꯁꯤꯒꯤ ꯑꯗꯨ ꯂꯧꯔꯕꯩ ꯃꯇꯨꯡꯗ ꯆꯍꯤ 10 ꯃꯇꯨꯡꯗ ꯃꯄꯨꯃꯨꯛ ꯆꯣꯡꯊꯣꯔꯦ ꯃꯄꯨꯃꯨꯛ ꯆꯣꯡꯊꯣꯔꯛꯄꯩ ꯃꯇꯨꯡꯗ ꯗꯥꯁ ꯃꯄꯨꯁꯦ ꯃꯄꯨꯁꯦ ꯗꯥꯁꯇꯣ ꯂꯝꯁꯦ ꯑꯩꯈꯣꯏ ꯑꯇꯣꯞꯄꯗꯒꯤ ꯂꯝꯁꯦ ꯂꯧꯔꯨꯔꯦ ꯑꯗꯩ ꯃꯄꯨ ꯆꯍꯤ 15 ꯕꯁꯣꯔꯒꯤ ꯃꯇꯨꯡꯗ ꯃꯄꯨ ꯑꯁꯦꯡꯕ ꯃꯄꯨ ꯑꯃ ꯆꯣꯡꯊꯣꯔꯛꯇꯅ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯃꯄꯨꯗꯨꯒꯤ ꯂꯨꯄꯥ 1,2.5 ꯄꯤꯔꯒ ꯃꯄꯨꯗ ꯑꯃꯨꯛꯀ ꯑꯩꯈꯣꯏ ꯂꯧꯔꯒ ꯂꯩꯍꯧꯕꯅꯤ ꯑꯩꯈꯣꯏꯁꯦ ꯑꯗꯩ ꯃꯥꯟꯗꯣꯞꯀꯤ ꯂꯝꯁꯤꯗꯤ ꯃꯥꯅ ꯄꯩꯁꯥ ꯌꯥꯝ ꯂꯧꯖꯔꯔꯣꯏ ꯃꯥꯟꯗꯣꯞꯁꯦ ꯗꯥꯟ ꯇꯧꯊꯣꯛꯆꯔꯝꯃꯒꯦ ꯍꯥꯏꯅ ꯃꯥꯅ ꯂꯝꯁꯦ ꯃꯥꯅ ꯗꯥꯟ ꯇꯧꯊꯣꯛꯑꯝꯕꯅꯤ ꯑꯗꯨꯅꯤꯅ ꯍꯧꯖꯤꯛꯇꯤ ꯂꯣꯏ ꯃꯤꯇꯩ ꯈꯨꯟ ꯍꯥꯏꯗꯣ ꯑꯣꯏꯔꯦ ꯑꯗꯣ ꯀꯦꯀꯨꯔꯥꯅꯒꯣꯔ ꯊꯣꯜꯂꯤꯁꯦ ꯑꯩꯈꯣꯏ ꯋꯥꯏꯈꯨꯗꯣ ꯃꯤꯇꯩꯀꯣ ꯑꯗꯣ ꯀꯦꯀꯨꯔꯥ ꯀꯧꯔꯦ ꯁꯤ ꯌꯥꯝ ꯋꯥꯏꯈꯨ ꯂꯩꯀꯣ ꯍꯥꯟꯅ ꯑꯩꯈꯣꯏꯁꯦ ꯏꯁꯤꯡ ꯍꯥꯏꯕꯨ ꯁꯥꯊꯤꯅ ꯂꯩꯔꯝꯃꯤ ꯆꯥꯎꯔꯝꯃꯤ ꯑꯗꯣ ꯂꯩꯕꯥꯛ ꯊꯣꯜꯂꯁꯨ ꯌꯥꯗꯦ ꯂꯩꯕꯥꯛꯇ ꯊꯣꯟꯕꯗ ꯆꯍꯤ 10 ꯆꯪꯅ ꯂꯩꯕꯥꯛ ꯊꯣꯟꯕꯗ ꯑꯩꯈꯣꯏ ꯌꯥꯝꯅ ꯃꯥꯌꯣꯛꯅꯕꯗ ꯌꯥꯝ ꯋꯥꯈꯤ ꯑꯗꯨꯗꯒꯤꯗꯤ ꯋꯥꯏꯈꯨꯁꯤ ꯌꯥꯝ ꯊꯣꯛꯏ ꯉꯥꯒꯁꯤ ꯌꯥꯝꯅ ꯊꯣꯛꯏ ꯉꯥꯒꯁꯤꯗꯤ ꯄꯣꯔꯣꯝ ꯁꯩꯔꯦꯡꯒꯁꯦ ꯄꯣꯔꯣꯝ ꯁꯔꯦꯡ ꯆꯣꯡꯈꯠꯂꯤꯃꯤꯅꯦ ꯍꯣꯏ ꯁꯤ ꯖꯒꯥꯁꯦ ꯄꯥꯠꯅꯤꯅꯦ ꯑꯗꯨꯗꯤ ꯁꯤꯗ ꯏꯃꯨꯡꯁꯤꯗ ꯆꯪꯉꯛꯏꯃꯤꯅꯦ ꯏꯁꯤꯡꯅꯅꯦ ꯑꯩꯈꯣꯏ ꯄꯀꯥ ꯆꯠꯂꯦ ꯖꯥꯔꯦꯅꯦ ꯂꯩꯖꯔꯤꯗꯣ ꯑꯗꯩ ꯏꯁꯤꯡ ꯆꯥꯎꯔꯛꯄꯗ ꯑꯩꯈꯣꯏ ꯐꯃꯨꯡ 2 ꯂꯣꯟꯁꯤꯜꯂꯦ ꯐꯃꯨꯡ 2 ꯂꯣꯟꯁꯤꯜꯂꯒ ꯏꯁꯇꯣꯛ ꯊꯧꯔꯥꯡ ꯇꯧꯔꯒ ꯃꯗꯨꯒ ꯆꯥꯛ ꯊꯣꯡꯉꯦꯕ ꯑꯗꯣ ꯃꯈꯥꯗꯅꯦ ꯃꯃꯤꯒ ꯁꯨꯝ ꯆꯥꯎꯔꯦ ꯄꯣꯔꯣꯝ ꯆꯪꯉꯛꯏꯕ ꯃꯥꯏ ꯐꯦꯃ ꯅꯨꯡꯉꯥꯏꯔꯦ ꯑꯗꯨꯅꯤ ꯍꯧꯖꯤꯛꯇꯤ ꯃꯤ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯍꯧꯖꯤꯛꯇꯤ ꯏꯁꯤꯡ ꯆꯪꯗ꯭ꯔꯦ ꯑꯗꯨꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯦ ꯍꯧꯖꯤꯛꯇꯤ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯨ ꯐꯖꯅ ꯅꯨꯡꯉꯥꯏꯔꯦ ꯍꯧꯖꯤꯛ ꯄꯔꯃꯅꯦꯟ ꯃꯌꯥꯝꯗ ꯂꯩꯔꯒ ꯚꯔꯥꯁꯨ ꯃꯤ ꯂꯩꯅꯔꯦꯅ ꯚꯔꯥꯁꯨ ꯃꯤꯇꯩ ꯉꯥꯛꯇꯁꯨ ꯂꯩ ꯌꯥꯝ ꯂꯩꯔꯦ ꯍꯧꯖꯤꯛꯇꯤ
ช่วยเสียกี่โน่ยัง proper place แต่แบบเฮกทุกขีบก็กี่โน่ไม่ capital complex ใครแต่มันนักตัวนี้นะ Dispur capital complex กี่เฮกมันนักตัวนี้นะโลเป็นว่าเนี่ย facility เลยวันนี้นะเนี่ยสิกาโลอีได้ยังวะ ดูได้ไอ้น่ะไม่ได้จะใครทำอะไรนะบางอย่างก็น่ะไอ้น่ะคนนั้นดีคนนั้นก็ดูน้องพี่เด็กไอ้ที่การกินว่าจักรชนะอิสิงเจ้าเนาะมีสิงชนะไอ้ที่อาชีอิสิงมาแล้วก็ลำเล่าดูแล้วก็เอาไปเอาว่าโว้ยกันนี่จักรชูสิลิงลำนี่เลยดิเช่อันนั้นโมจุเลยพังบรักพังเดบรักขังเดไอ้ตัวน่ะไม่ที่เอาไปมาเช่นน่ะสุดยามน่ะไอ้ที่ทิ้งไก่ก็ไก่น่ะตำสังกุศลน้ำแต่ละห้องเลยไอ้ที่ไม่ที่อันนี้ห้องดีไอ้น่ะน้ำน่ะละห้องดีจุดที่เอาไปมาพุ่งพานั่นง่ายน่ะเลยไอ้ไปใจมันจะคุณให้ดูโอ้ยเลย อันนี้มันดูผมดูเลยเลยที่พาได้มาคุยสุนัขเลยไปดูโอ้ยมันได้หน่วยแล้วเนี่ยค่อยอินี่สิไอ้ครีมเจอรี่เนี่ยอานั่นนี่กี่เนี่ยให้ค่อยคุณกี่เทรเจอร์ไว้ดูมังเลมให้ดูอดูกี่มามานี่กษัตริย์ได้ไรนี่ก็กษัตริย์ใครกี่เนี่ยให้ปะค่อยกษัตริย์ให้ไปดูนัดที่จะค่อยเนี่ยเลยดูค่อยดูใบใหญ่ชราให้เนี่ยเกาหลีบ้าอ๋อใช่ใบใหญ่ชราไอ้คนงั้นสิไม่กี่ชั่วโมงนะโอ้ครีมกอนไซต์อ่ะอ๋อไม่ได้ได้นะโดยที่ครีมกอนสุภาพค่อยเลยจีใบใหญ่ชราให้เนี่ยเกาหลีบ้าจะเป็นดูดีค่อยเนี่ยคุณตายดูนะมุชิดานายเนี่ยตาบ้าอ๋อไม่ได้สุดเลยก็ไม่มาไม่ได้ไม่มาเลยอ๋อหน่วยเลยค่อยอีท่าจะเดินเลยอุ่นเลยสิกะค่อยเนี่ยครีมกอนเสร็จแล้วอุ่นไปว่าที่เลยเด้หน่วยเลยสิกะไม่ได้คุณเนี่ยใช่คนละคนกี่หน่วยเป็นนั่นตรงงานเลยค่อยก็หาที่เดินเลยว่าคุณกี่เนี่ยหน่วยเป็นนั่นตรงงานเลยบ้างใช่ค่อยเลยมีติ้งใหญ่แต่ค่อยชุดจัดเปิงกำเดรว่าดีจังเลยเนี่ยดูดีวิดีโอมาเชื่อไหมค่อยไปทำมาแก้วเนี่ย